ngasi numidang waram phongkiba tongan manipuri siphongsing amasum thokiba thawdo wathok digi maru oibe I pausing khungwacharaga manipur top channel gi maikei digi mayam da share tawjagi anbada Government of Manipur COVID-19 Kamal Control Room dagi thadorokpa press release number 403 ngasi numidang waram goiba pumanga phugi oiba update mayam Punamiyoi Saniga Nifuga Nitoi General Population dagi amasum miyoi taraga mari amana Central Armed Police Force dagi COVID-19 positive oirakre amasum Miyoi Saniga Nifuga Nitoi COVID-19 positive oirakra Miyoi Singsi Samaga Kunga Mapanamana Nupane Masum Samaga Tarago Humdoyamana Nupini Haidi Amasung si COVID-19 positive oirakra Miyoi Singsi Impal East dagi Yankaiga Taruk Impal West dagi Samaga Taraga Nitoi Thawbal dagi Tarago Humdoy Bisnupur dagi Taraga Taret Kaksing dagi Tarago Humdoy Urkhul dagi Mari Chusampur dagi Tarago Humdoy Sandel dagi Ahum Kangpokpi dagi Mari None dagi Mari Kamjong dagi Amasum Zaribam dagi Anin Haidi Aduga mahogi lefam sing contact tracing na tawbiya ba amasum mahogi containment zone sing lawhat pam tawpa section tharong khodimu lawhat kre hainasu press release asina pali amasung asi lebak thibidagi manipur COVID-19 positive oibidagi miyoy manga laikhidre makhoi singsi sei marfu suraba nupa bisnupurigi amane aduga ani suba miyoy sina sei kuntraga manga suraba nupa ni ma Imphal East dagini ahum suba miyoy sina sei yankhaiga nipan suraba nupa ni maksuna CFF Imphal West dagini Aduga mari suba miyoi sina sei humdraga mapan surab nupini Imphal West dagina masum aroiba sei kuntraga nitu suba miyoi sina mak nupani Imphal West dagina mkoi singsi siza hospital ama rims ta ahum amasum jenims ta ama laikhidabni so hairi aduga apun boina miyoi manga si tharaga lehan khidaba miyoi masingsi manipura pun miyoi samriga taraga manga sukre amasung si manipura COVID-19 dagi naba pharaktuna negative oiduna discharge tawgibsing si pungkun gi mari sina miyoi marfuni Makoi singsi CFF tegi amani home isolation tegi humdrani rims tegi amani jenims tegi ani amasum sri tegi taruni sohaidi amasum hauze state sigi oiriba active case nahanduna leriba miyoi mesingsi lising amaga sari panga kungom dei sure amasum central security personnel tegi na miyoi sama kungani pane aduga hauze state sigi oiriba recovery rate 93.04% leri hainasu press release asina pali Aduga apun boy na vaccinated tawkiba Manipur gi latest information amagi matungina apun mamiyoi si lak ani hinjin khremya adugi matik khumang soksina kapli apun mamiyoi mesing si lak ani ga lising tareka satreka humfu ga manga ni hainasu Dr. Khoiram Sasikumar mangang additional director and spokesperson health department Manipur na thadurokpa warol amnasu makhata na pali amasum pausi makha sathajarak poina to pamaru eba pau khraga mem na share tawjigi India gi oina miyoi lak ahumga lising maudraga nithoi positive oire miyoi lising ahumga satruka marfuga mapana laikhidre leba asi goina haukiba pungkun gi mari asida khwaidigi yam boina miyoi lak ahumga lising maudraga nithoiga sani samriga marfuga nipan COVID-19 positive oire miyoi lising ahumga sani panga marfuga mapana laisat asidagi lekatnaba ngamdana laikhidre haina Union Health Ministry gi report amana hairi report asigi matuina haukiba pungkun gi mari asida miyoi lak ahumga lising taret ka Sanipan go humpuga mangan disas tokre haidi hauji phawbada laisat asina miyoi lak aniga lising taraga mangaga sawnga ga nifuga nithoi laikhidre amasung crore amaga lak yankhai ga mapanga lising maudraga nithoi ga saniga humdraga mathoina recover tobanga phre haidi leba asigoina apunba confirm case crore amaga lak maudraga mangaga lising yankhai ga tareka samriga yankhai ga tare subuga loinana Hauzik active case lak kuntraga humdaga lising nifuga mapanga satruka nifuga mari laidi leba asigoina hauzik phawba miyoi crore taraga mangaga lak humfuga nipan ga lising taraga taruka humdraga mathoina covid vaccine kapthokre hainasu paw mana makhatana phongdorakli makhasa thajarak poina manipur goba maroiba pawkhra sai taraga nipan gi nifuga mari phawba gi miyoi sing vaccine kapthoknaba manipur lengakna covid lak ahum order tokre vaccination program ge ahum suba phase ki saru am oina sei taraga nipan gi nifuga mari phawba gi miyoi sing covid vaccine kapthoknaba manipur lengakna covid lak ahum order tokre hairi hidak sariba kangbuna vaccine tharakpaga vaccine kapa haunaba sem sari haidi NSM Manipur gi State Health Society gi State Mission Director Dr. N Shyamjai na thokpa memorandum amada palladuna hai state asigi oina ahum suba phase gi damak pune da leiba Serum Institute of India ra vaccine la ahum gi order tokre delivery tawgi matam haujuk phawba chapsana khangmangamdri adumaina mak lakpaga hidak kapthoknabagi matam miyamda khanghangadabani hairi amasum memorandum asigi matungina covid vaccine kapthokningba masing hengalakpana
COVID vaccination center CBC singna ingada chana kanglon sing laukthoraki CBC singna ahenba dose ki oina nongmada beneficiary sama first harp ki niyamda vaccine kapthokadabani amasum loinana center ahanba lakpasingda token ningthina pigadabani second dose ki oina de asigumba akaknaba asi thamloidabani arakpo khudimak vaccine kapthokadabani haina spaw sinama khatana palli amasum makha sathajarak poina mayamna khawrang ngainaramgani khanma pawmani mayamna share tawjage UT ama yawn state marigi mikhal gi phal lakthokre West Bengal da TMC Assam na BJP sauna Mai Pakhare COVID-19 gi akanba section thorang gi marakta sahi asi gi March thadagi hodun April tha fawba tangka kya thokna pangthokiba UT ama yawna state marigi general election gi phal ngasi lakthokre phal lakthokrabsu UT amadi state singadugi West Bengal, Assam, Tamil Nadu, Kerala, amadi Puducherry ni masigi mathakta state taraga humdoi bypoll gi vote masing thikhi Election Commission of India gi akan section tharang marakta ngasi ayuk pung 9 gi vote masing thiba hoki state amadi UT singa sigi apunba Kendra sanipan ga kongani thu da vote masing thikhi amasum West Bengal da hauji lengak pairiba All India Trinamool Congress na sauna Mai Pakhare state asigi oina sit saniga maudraga mari leibigi manungda TMC na sit saniga taret phangduna mangjil thari BJP ne sit marfu humdoi phangduna ani subada lairi amasum left na ama aduga atai na ama phangduna pun sit saniga maudraga ni thoige phal lakthokre Assam goina hauji state asida lenga pairiba BJP na apun basit chamaga kunga taruk leibigi manungda humdra phangduna majority oikhre aduga Congress na sit nifu go taret phangduna ani subada lehore Tamil Nadu gi oina apun sit saniga kunthraga mari leibigi manungda DMK chamaga nifu phangduna majority oikhre ADMK na marfu phangduna ani subada lehore Kerala gi oina LDF na sit chamaga nifu ga mari phangduna ani subada leiri Puducherry gi oina BJP alliance na sit kunthra leibigi manungda taraga taruk phangduna majority oidi amasum Congress na sit taraga nitai phangba ngamle hainasu pawamana makhatana phongdorakli amasum atopa pawamana HSLC exam cancel tawbina ba haijakre Board of Secondary Education Manipur na lawba High School Leaving Certificate Examination 2021 cancel tawnabagidama All Manipur Recognized Private School Welfare Association gi maikaidigi Manipur gi Minister and Birenda Memorandum Pisinkre amasung asi association asigi Secretary W Surjina sahi tawduna Manipur gi Minister da pisinkiba memorandum aduda palibadi COVID-19 gi laisat nomo gi akiba phangna hengalakli hauji class 10 gi exam thanabagi thorang tawriba mahiroi khudima COVID-19 gi ahanba madi ani suba wave na saitheng piraba mahiroi ngaktani makhoi gi syllabus ado subnatagi tha ani dagi ahum phawba khaktang da losilibane asiguma tanpham asida high school living certificate examination pangthokpa asi maram saroi HSLC examination 2021 asi subject khudimaki full mark lonena pandemic loiraga normal laklaba matamna pangthoknabagi warep adu amuktang khanabiyu masina mahiroi singda samamnaba mayoknaragani maramaduna HSLC 2021 asi cancel tobiro association asina mahiroi sing asibu kannanabagi hauziki oiriba phiba masiga sanaba solution sing puthokle solution sing asidagi hena khudung sagadaba amakhanabiyu solution sing aduri April 10 ga marida thokiba CBSE gi notification ga manana objection criteria ama bosiem na sembiba madi class 10 gi mahiroi class 11 promotion piba masida piriba mark adu mahiroi ama hektana pendrabadi exam ama thanba natragana Council of Higher Secondary Education Manipur na lawba class 11 gi exam ga manaba mongda bosiem na question semduna answer sheet amadi attendance sheet phanghanduna masa gi school exam tawba natragana bosiem gi makhar school masana question sem jaduna school masamak tare exam tawjaba hairibasing asigi result haidoknabagi damak devolution sheet school sing da piba hairibasing asi khudong sadragana exam natragana online examination pangthokpasu yai kariguma yamna makok thongba oigadaba tunggi asa sauna leba mahiroi oina special merit test ama pangthokpa yaraba matamda pangthokpasu yai hena makhatana phungdorakhi atopa pau khara namo Wangkai ACG MLA yauna ACC gi mifam pangthokre amasum warep lokre modern college to Wangkai Kendra gi COVID care center oiragani
केंद्र खुदिमकी कोविड कमिटी अमुक हना मथौ तौनबा मदी कोविड केयर सेंटर थमनबा चीफ मिनिस्टर यावना लेंगाक पाइरिबे एमएलए सिंगी मिफमना वरेप लौख्रबा मतुंग ngarang wangkhai केंद्र की कोविड कमिटी न केंद्र असिगी ओइना कोविड केयर सेंटर वैक्सीनेशन सेंटर अमदी टेस्टिंग सेंटर मॉडर्न कॉलेज की तोआन मफम सिंग ओइनबगी वरेप लौख्रे wangkhai एसिगी ओइना असेंबली सेगमेंट कोविड अवेयरनेस कम इन्फोर्समेंट कमिटी एसीसी की ओइबा मिफम अमंगसी wangkhai केंद्र की एमएलए युमनाम इराबोट की संगाइदा पांगथोख्रे एमएलए इराबोन wangkhai ACC की चेयरपर्सन ओइदुना फामुखिबा मिफम मदुना हौजिक संदोरगलिबा कोविड लाइनादगी ngakthoknanaba सेक्शन थरong kya की वरेप लौखि वरेप सिंग अदुदि मॉडर्न कॉलेज पोरमपाट की बॉयज हॉस्टल नंबर 1 अमदी 2 बु wangkhai केंद्र की कोविड केयर सेंटर अमा ओइना थंबा कॉलेज असिगी इंडोर स्टेडियम दना कोविड वैक्सीनेशन सेंटर अमा ओइना थंबा कॉलेज असिगी मल्टीपर्पज हॉल दना कोविड टेस्टिंग सेंटर अमा ओइना थंबा कोविड केयर सेंटर वैक्सीनेशन सेंटर अमदी टेस्टिंग सेंटर सिंग असिदा मथौ ताबा मेडिकल पर्सनल अमदी मसाक मथुम पिबिनबा इम्फाल ईस्ट की सी मेडिकल ऑफिसर दा हाइजबा सेंटर अहुम असि ngakpi sinbinabagidama इम्फाल ईस्ट की एसपी दा सिक्योरिटी पर्सनल पिबिनबा हाइजबा मदी मॉडर्न कॉलेज असिदा मियामगी खलगा सेंटर अहुम असिगी मफम ओइनबा इम्फाल ईस्ट डीसीना लाउथोनबा हाइजबा हाइबा वरेप सिंग असिनी हाइना सु पाउसिन मखाताना पल्ली अमसु मखा सथजरक पोइना तो पतेंतक पाव मना वैक्सीन काप्रा हाइबबु कोविड हेना संदोरकदौरे लेवा मतम खरगी ममांग मियामना कोरोना वैक्सीन काप कीनरम कयादो हौजि अनिसुब कोरोना की वेब लाक्तुना पॉजिटिव ओइबा मदि सीबगी सांग वोंखलकपदगी मणिपुर मियामना कोविड वैक्सीन काप मियामना यामना पामनरकपना मरम ओइरगा कोविड वैक्सीन काफम नमी क्रिक इनदुना एसओपी थुगाइबगी सत्तम अमदी ममी कया सोशल मीडिया रथगनरप उबदा मियामना कोविड 19 वायरस संदोरकद्रा हाइना मिपाइनरे हाइना लैवागी सिरोल अमना मिपाइबा फोंदोरकली अमदी एडुकेटेड वेलफेयर एसोसिएशन लैवा लमदिंग थवाल डिस्ट्रिक्ट की सिरोल असिना हाइ मरम असिना लेंगा की मरी लेनब डिपार्टमेंट ना मतम साना येंगसिनबिनबा अपील तौरदुना कोविड वैक्सीन कापगी थबा असि नोंमगी लेकाइदा खाइदोकपिनबसु सिरोल असिना मखातानासु अपील तौरकली अमसुम पाउसुलु सिलकपोइना कंटेंट मसामनि खतंग म्यामना हबसरमगे कोविड न सेनख्रब मयाम उरुबदा डॉक्टर अमा मथंत सिजख्रे दिल्ली दा लेबा प्राइवेट हॉस्पिटल अमागी रेसिडेंट डॉक्टर ओइना लेबा सही 35 सुरबा डी विवेक राय मसा मथंत सिजख्रे थौदो असि राय मसा मख हॉस्पिटल अदुदा था अमागिरो ममांगनगी कोविड केयर की आईसीयू दा ड्यूटी तौदुन लेरखिबने हाइदि डॉक्टर असिना मथौ तौबा होरकपदगी ngasi फावबदा क्रिटिकल ओइबा अनाबा मयाम थेंगनबा अदुगा नोंमदा लेप्तन सिरिबा असिबा मयाम अदु उरुबदा डिप्रेशन लेबदगी मसागी कादा लेबा फेन अमदा थौरि यान्दुना सिजखिबने हाइना फॉर्मर इंडियन मेडिकल एसोसिएशन IMA की चीफ डॉक्टर रवि वांडेकरना ट्वीट तौदुना फोंदोरखिबने मिसी एसिगी मतंगना IMA की प्रेसिडेंट ट्वीट अमदा shortage of basic healthcare facilities, bad science, bad politics and bad governance मैम सिना मैनेज तौबदा वारकपदगी emotional strain लेरमगनी हाइना मागनसु मखाताना फोंदोरखिबने सो हाइदि अमसुम अतोपा अतेन मपाव मना WBHSEB ना क्लास 9 दगी 11 की माहिरोई पुंबा मथंग क्लास थगलगनी क्लास 12 किना लेपखिबा मतुंग इन एग्जाम थाना बाइख्रे वेस्ट बेंगल लेंगाना इराय नमित स्टेट अदुगी क्लास 11 की बोर्ड एग्जाम कैंसिल तौनबा मदी स्कूल खुदिंग की क्लास 9 दगी 11 की माहिरोई सिंह मथंगी क्लास तक कहनबा लाउथोक्रे हाइनसु पाव अमनसु मखाताना फोंदोरगली अदु मैम पाथोक्सक सुखिबलान क्या यारस मैम ngakpigini अदु अनौबु इ पाव लेरगली सुजु सुयदे मैम मरक थन अदुम थागसरखे हौजिको इनदि मतांग से लुसिनजरगे थैंक यू।